Samudragi chinjaksing asi miyoibagi samphana leihanbada yamna maruoiba protein omega-3 fatty acid amadi jing yawba maramna samudragi chinjak chabana samphanbada kanaba yamna pi haina researchers singi report amana hairi. Report asina hai samda thau teiduna samphana ba honabadagi samkhongda masa mathanda thokchaba thauna kanaba hena pi. Hairiba kanaba asi samudragi chinjaktagi phangba ngami. Samudrada phangba salmon nga mackerel amadi herring na samda kanaba yamna pi. Miyoibagi masana puthokpa ngamjadaba omega-3 fatty acid yawba samudragi chinjaksing charabadi sam kenba phanbata natana samsu yamkhadhali hairi. Sam masa sonba amadi thuna sanggandaba sing asi jing watpaga mari leinai. Jing asi samudrada phangba oysterda chang yamna yawba maramna masi charabadi samgi tisu sing nauna chongkhadhanduna yamna thuna hawalli. Khazing asi vitamin D yamna yawba maramna sam anoba hauba ngamhalli haina akhang ahai singna piba report asina makhatari.